Mahai masin tamba haibasina tunglam cheki yanglin saruni Thabak Khudingmak Lairik Laisu Haibasi Yaodaba Yadabana maram OIRAGA education sector da Mai Onshillasi HAINA LAMLAI ACG MLA KHONGBANTABAM IBOMCHA PHONGDORAKLI Kundrakfam ACG Manung Chanalaiba Yumnam Kunauda Nauna Sakiba Yumnam Kunau High School Sangabagi Thauramda Wafamasi Phongdokladuna Mahakna Makatana Hai Kundrakfam Amasung LAMLAI ACSC Atopa Assembly Constituency Singa Yengnabada education sector da Aduki Matek Sotaduna Lehauraba AC Oiri Matamga Chunadaba Mawongda Junior High School Oina Kuina Lairam Laba School Ase Ngasidi Social Worker Nongthombam Rajendro Atopaming Boina Maru Oiba Thaudang Lauduna Matamga Chunaba Mawongda Anoba Infrastructure Kaya Hapsinduna Semgalakpa Ase Thagatningaini Malemgi Chaukat Khongzelda Leibak Amana Saruk Yagi Hairabadi Education Haibasi Tangai Fadana Yaufadraba Hiram Amani Education gi Mangal Phongdaba Mafamda Chaukat Mami Taba Haibasi Oithoktabani Education gi Mangal Phanglaba Matam Adu Khaktada Afafatagi Wakal Mamutana Khanba Ngamlakadoribani Mioibana Ngasi Ahongba Kaya Purakpa Ngamliba Asi Education gi Mapaldagini Ngasi dagi Chahi Kun Kuntragi Mamangda Leiramba Punsi Mahing Aduga Ngasi Oirakliba Asigi Asiga Aduki Mate Kenabalaire Hainasu Mahangna Makatana Phongdoke Ngasigi Tauramaduda Director Education S. L. Nandakumar, Additional State Project Director SSM Ichamgi Hanagi President N. Rajendro, Amadi ZEO Imphal East John 1, M. Premchandrana Maru Oiba Mithunglen Singh Oina Sarugya K. Education sidagi akoigi knowledge adagi akoigi skill mayam si education sidagi phange adano masigi sumba knowledge aduga skill mayam se koina phangla kanda akoigi wakhal si pathok chauthorei adagi kari tawraga phagadage haibane singmasin se ube hele hangba hele adaga si akoina ureiba change mayam ahongba mayam chawkhalaiba mayam masi mayam akoi loin khang aduna aina loina pandragasu kadai bhawa kayamna hongage haibase akoi science ki lamdasu adagi hiram khudingmakta leire